आकाशवाणी इम्फाल नोलिनी देवी न पाउ पाजरी अहनबदा मरुइबा पाउ मणिपुर कोविड-19 की अनोबा केस 9 थेंगनखिबगा लोइनना अपुनबा पॉजिटिव केस 139 सुरे मियोइ 13 नाबा फदुना ngasi हॉस्पिटल दगी डिस्चार्ज तौखरे मियामदा अकोइबगी फिबम की मतंगदा निंगथिना भाब ताहन्नबा ngasi वर्ल्ड एनवायरनमेंट डे पालन पांगथोखरे मुख्यमंत्री नोंथोंबम बिरेन हाइरी मालेम पृथ्वी असिबु कन्नबगीदमक अखोइना तंगाई फदबा थौरांग कया लौखटपा ताई केंद्र हाइरी लेबाक असिदा कोविड-19 नाबदगी फरकपगी सांग 7.94.28 यौरे अमसुंग प्रधानमंत्री जनधन योजना की नुपी बैंक अकाउंट होल्डर सिंगदा जून थागी ओइना लुपा 500 ngasiदगी हापा हौरे मणिपुर ngasi कोविड-19 की अनोबा केस 9 थेंगनखिबगा लोइनना राज्य असिदा कोविड-19 की अपुनबा पॉजिटिव केस 139 सुरे मियोइ 13 नाबा फदुना ngasi हॉस्पिटल दगी डिस्चार्ज तौखिबगा लोइनना नाबा फकिबा मिगी मसिंग 50 सुरे हौजिक राज्य असिदा एक्टिव केस 32 लेरी नाबा फरकपगी सांग 7.93.9 यौरे इम्फाल की रिम्स हॉस्पिटल की मेडिकल सुपरिंटेंडेंट प्रोफेसर C.H. अरुण कुमार आकाशवाणी इम्फाल हाई हॉस्पिटल असिदा ngasi टेस्ट तौखिबा सैंपल संगी मनुंगदा मियोइ 9 पॉजिटिव ओइखि पॉजिटिव ओइदबा मियोइ सिंग अदु इम्फाल वेस्ट जिला दगी अहुम जिरीबाम जिला दगी अमा अमसुंग कामजोंग जिला दगी मरीनी रिम्स लायेंगदुना लेरकपा कोविड-19 की अनाबा 13 ngasi अमुक हन्ना टेस्ट तौबदा नेगेटिव ओइबदगी हॉस्पिटल असिदगी डिस्चार्ज तौखरे हौजिक हॉस्पिटल असिदा कोविड-19 अनाबा मियोइ 19 लायेंगली इम्फाल की जेनिम्सगी फंगबा पाउदा ngasi सैंपल सामरी टेस्ट तौबा लोइबा फाउबदा पुमनमक नेगेटिव ओइरे हौजिक मखाताना सैंपल सनीरोम टेस्ट तौबगी थबक सथरी ngasi नुमिदांग अथेंगबा फाउबदा रिजल्ट पुमनमक खंगलबा याय हाइरे Institute of Bioresources and Sustainable Development IBSD Takel Fatna COVID-19 test तौनबा कुलाई मिजोराम सरकार दसिनखरे IBSD इम्फाल की सीनियर एडमिनिस्ट्रेटिव ऑफिसर अकबर मस्जिद नथोकपा चेरोल अमदा हाई मिजोराम की जोराम मेडिकल कॉलेज आइजोल दा लिंखटपा कोविड-19 टेस्टिंग लैबोरेटरी दा इंस्टीट्यूट असिना रियल टाइम PCR अमा खुसिनखी खुलाई अदु इम्फाल एयरपोर्ट की हेलीकॉप्टर ना मिजोराम तमना पुखरे IBSD दा इम्फाल की रिम्स अमसुंग जेनिम्स की कोविड टेस्टिंग फैसिलिटी दसु मतेंग पांगले रूरल डेवलपमेंट अमसुंग पंचायती राज मंत्री TS बिसोजित ngasi थौबाल जिला की पंचायती राज इंस्टीट्यूट की मिहुसिंगा MG नरेगा की मतंगदा खननैनबगी थौरम अमा जिला अदुगी क्षेत्री संगलेंद पांगथोखरे मिफम अदुरा श्री बिसोजित हाई कुंगंग की मियामदा सादा सामा कानबा फंगहलिबा MG नरेगा स्कीम दगी अखोइना कानबा मपुंग फाना लौबा ngamdaba हाइबसी लाइबक्तिबनी मांगना हाई सलीबा सही असिगी ओइना अहानबा फेज की नुमित 50 थबक सुबगी अयाबा केंद्र न पिरकले मरम अदुना सही असिदा नुमित 100 मपुंग फाना थबक सुबा ngamnaba होनमिनसी मिफम अदुरा थौबाल डिस्ट्रिक्ट जिला परिषद के उप अध्यक्ष तीनुंगसी जिला परिषद मेंबर सिंह प्रधान सिंह अमदी डिस्ट्रिक्ट पंचायती राज इंस्टीट्यूट की मिहुत सिंह सरुक याखी कांग्रेस दल की MLA तरे ना BJP दा सगवटख्रबा दौल की MLA तरेट की मथक्ता थाकिबा मिसिलेंस केस की राय मणिपुर हाई कोर्ट ना लागलिबा निथौकाबा निमित्ता हाइदोकनबा सेम साखरे कोर्ट असिगी जस्टिस KS नोबिन की बेंच अमना ngasi केस अदु खनारबा मतुंगदा मसिगी ऑर्डर अदु हाइदोकतना रिजर्व तौखिबनी ताबिरिबा पावसी आकाशवाणी इम्फाल दगिनी ngasi World Environment Day पालन तौरी मसी मियामदा अकोइबगी फिबमगी मतंगदा निंगथिना भाब ताहनबा यूनाइटेड नेशंस की मालेमगी सही की ओइबा ख्वाइदगी चावबा थौरम अमनी पालन थौरम असिगी मपुंग ओइबा पांदमदी प्रकृति बुंगाक सेनबा अमसुंग अकोइबगी फिबमका मरी लेनबा तोंगान तोंगान वाफमसिंगी मतंगदा मियामदा भाब ताबा हेनगथनबनी कुमसी सही की पालन थौरम असिगी थीमदी बायोडाइवर्सिटी हाइबसिनी थौरम असिका मरी लेना प्रधानमंत्री नरेंद्र मोदी ना मियाम हुबना मालेम असिगी उपाल वापाल अमदी सा उचेक पुनिंगथिना योखटनबा अपील तौरी प्रकृति की इना खुलबा बायोडाइवर्सिटी बुंगाक सेंतुना थमनबा वासक लौरसी हाइनसु महांगना हाइरी हौखिबा नोंगाइजिंग नुमिता संदोखिबा महाकी इकोन कोनबा मन की बात थौरमदसु प्रधानमंत्री ना अकोइबगी फिबमबु हेना फगदहनबगीदमक भारत मचा खुदिंगमकना यामद्रबदा उपांबी अममम थादुना प्रकृतिबु योखटनबा हाइखिबनी एनवायरनमेंट फॉरेस्ट अमदी क्लाइमेट चेंज मंत्री प्रकाश जावड़ेकर नुमित असिगा मरी लेना अर्बन फॉरेस्ट प्रोग्राम सु हौदोखी
Sri Javrdekarna hai khudong sadaba kaya mayok nazarabassu leibak asigi prakiti imabu hiram khudingmakta yokhatpa amasung idat puja tawbagi inak khulaba sanskriti malemgi biodiversity gi sadani pandi ngak sentuna thamli mang hai leibak asina prithibi raksata haibadi malem asibu ngak seliba khudingmakpu prakiti imanasu ngak senbi haibagi wakalonda thajaba thamli Mukhyamantri Nongthombam Biren Singhna hairi World Environment Day pangthokpagi mapung oiba pandamdi akoibagi phibam ngak senduna thamlaga mioibagi punsi kanba haibasini ngasi World Environment Day palan thorongki saruk ama oina Mukhyamantri na lusingduna Imphal gi Langthabalda leiba Maharaj Gambhir Singh gi samadhi Bitikendrajit Park amasung Rani Garden Liu Park ta paksana uthaki Mukhyamantri na hai mahusagi oiba chauna amangata thokpa malemgi oina sabgi sang hengalakpa ayeng asagi phibam da awon balakpana singba kaya asi prakiti bu manghan takhalubagi pholni mangna hai mioibana hingna bagi damak prakiti bu ngak senba darkar lei adubo prakiti na ikoi yaudраbasu hingba ngami Umang amasung lamlaki sa usek singak senduna thambagi maru oibadu palladuna Mukhyamantri na hai malem prithibi asibu kanna bagi dama ekoina tangai phadaba thorang kaya lokhat kadabani Sri Biren hai Raija asigi umangi saruk kanba amadi ngak senduna thamna bagi damak sarkarna Green Manipur Mission hodokle Raija asigi mafam kaya da paksana uthabagi khongjang sangsilli mission asida yauksinna bamhangna miyamda appeal tawri I gave it to Tado and I quite Kamita with the game. Hanma Sangi on the boat hill and a valley, the labor projects in Manipur, let make green, Uwaka Kumsi Quay. Upon Sada Malam Sada Basanga Hakumsi, Yam the human dust some life shaking more heaven. Section ba, Masananba, environment Bukanba, Uwa Pazana Haba, Ishing Lashing Mama Mapam, Shin Punjan Mugumba, Durian Punjanba, Hong Punjanba, Nala Racing Shaw and a complaint of the Sing Siang from the Pulaga de Masana Sing to Soro Caselapatab, Unis and Lapatab. I quit Prem came not a labor, a queen of Carita, our contribution we never ask. I quit a society the Cari contribution to we can't hang there. I don't say the Gikanamon the Prem to the guy, but we have it to Tado Kana. See one man is the coronavirus na ako'y pili ito po siya because of nesser da ako'y na crosser to rubagi nesser da ako'y na thoy rubagi lapani na kalakan idea doon dalawi ano nesser bo ako'y heko pa ima ni ima dagi hen bani na lower kala nesser sa section C COVID-19 laisat ki matangda Mukhyamantri na hai aikoina mangjongna na sexual thorang lokhatraba amadi World Health Organization na Haksel Mantraloy amasung analayingi lamda khanghairaba mioisingi pautak lauduna satna kanglon kaya ngakna satrabadi laina asi kanagumba amada mafam amata hekta narakpa yai hauzik phawbada raija sida lebaki atai mafamdagi mioi lising kunthra manga hena halakle mangna hai COVID-19 sandorakpa tingnaba raija sarkarna sexual thorang kaya ningthina faikhatli COVID-19 theknabada mangjil thariba mioising civil society organization sing amadi mafam ki volunteer singi thodang adubusu mahakna thagatpa phongdokhi palan thoram adu biodiversity haiba thinggi makhada raija ge environment and climate change directorate na sinbani Imphal ki DIPR complex da pangthokiba numit asigi palan thoram da Haksel Mantri L Jenta Kumar na lusingduna idak langthak oina sijinaba yaba upambi kaya thaki Thauram tu da wangang bada mantri na hai malem ki oina ayeng asagi phibam honglakliba asi thengnanaba aikoina sem saba amadi tangai phadaba thabak sing lokhatpa tangai phate magna hai malem sinba thungbada sandorakliba covid laina asidagi aikoina raija asida laina asi thingnaba sexual thorang kaya lokhatle miyamna matam ki oiba sarkarna paikhatpa thorang thausil singda mapungphana mateng pangbirabati laina asi thengnabada achauba mateng oigani thauram tu da DIPR gi commissioner M Joy Singh amadi director L Bal Krishna Su saruk yakhi SK Ideal High School ngairang pam da pangthokpa numit asigi palan thoram da shiksha mantri thokjom rati syam na hai haugalakli ba mirol da akoi bagi phibam da singnarakli ba kaya asigi matang da ningthina khangan bagi dama World Environment Day pangthokpa tangai phate school ladu da mamang sahida thaki ba usara samri rongi manung da sada humputara rongi maya da hauram ba ubada mahangna apen ba phongdokpa ga loinana school ladu ki staff amadi mafam adu ki miyambu thagat pa phongdokhi Magna hai mamang sahigi World Environment Day da raija sigi mahi tampam lising ama henbada usara lising yang khairom thaki raija sigi tongan ba jila singda sungasi usara kaya marum thabaga loinana World Environment Day palan tokhi
Bishnupur District Administration na sinduna jila adugi mini secretariat complex da numit asigi palan thauram pangthoki thauram tu da works mantri TS Bisojit MPCB Khadi and Village Industries ki chairman Al Radha Kishore PDA ki chairman T Robindro MLA S Birana Singh basu saruk yabaga loinana usara kaya marum su thaki jila asigi kumbi college da su ngasi College asigi NSS unit na sinduna World Environment Day ga mari lenana usara sing thaki tungda palan numit asiga mari lenana miyambu bab tahan bagi thoram ama college asida pangthoki thoram tu da college ki principal ke Jugesor saruk yakhi Thawbal jila da pangthoki ba numit asigi palan thoram da MLA O Surya Kumar na lusingduna Thawbal College Wangjing Kodompong P Sports Complex amasung Thawbal Wangmata ba da usara kaya marum thaki Jila adugi atay mafam kaya dasu lanay lup kaya na usara kaya marum thaki. None jila da District Administration, None Forest Division amadi Longmai Nature Club na kusam na duna numit asigi palan thauram pangthoki. None jila ki khopum da layba laymatan, Nonglayban Village da pangthokpa numit asigi palan thauram da Lok Sabha ki MP Dr. R.K. Ranjan su saruk yakhi. Mafam maduda usara lak amaram thagani hairi. Tungda Imphal East ki Sinam Kom amasung Imphal West ki luke da pangthokpa u thabagi thoram singdasu Dr. Ranjan na charuk yakhi. Jiribam ki usathol da Divisional Forest Officer na sinduna usara kayamarum thabaga loinana numit asigi palan thoram pangthokhi. Tamenglong jila headquarter jasu District Administration Tamenglong Forest Division Rainforest Club Tamenglong Nipumari Suba Assam Rifles Tamenglong Police amadi District Council na sinduna Gadai Singh da usara kaya marum thaki. Palan thorum asiga mari lenana layek pa sangdam na bagi thorum amasu pangthoki. Assam Rifles ki Nipumdoi Suba Battalion na su More da su ngasi World Environment Day thorum pangthok pagaluna na usara lisingama changwarom thaki. Tha amachum na chathagadaba World Environment Day ki thoram su ngasidagi World Social Forum Manipur na sinduna Imphal ki Sanjan Bamta Laiba Irabot People's Museum for Forum asigi President Al Sotin Kumar na hudokre thoram adu ki saruk ama oina upambi sanirom su thaki mathang thagi tareta ban mahotsav numit phauba chathagadaba palan thoram asigi manungda tungan pamafam kayata awareness campaign sing chathagani hairi Thawbal jila ki langmaithet ta chu ngasi langmaithet Youth Development Association na mahiroi amati naharol kaya ga khusamna duna khulladu ki lambi gi nakal da upambi kaya marum thaki Akasbani Imphal dagi pau tabiri Kendra na hairi leibak asida COVID-19 na nabadagi pharakpagi sangsada nipunipan dasmik anitaret yaure leina asidagi naba phakiba migi masing haujik lak ama lising mapan samri humpuni toi sure haukiba pung kunmari da leina asina naramba mioi lising manga chahum yangkhai manga naba phaki haksel amasung yaipa yumbal mantralay na hai haukiba pung kunmari da COVID-19 gi anuba case lising mapan chani pan yangkhai mathoi lakhibaga luinana leibak asida COVID-19 na naba migi apunba masing lakani lising kuntaruk sa tret humputara sure haukiba pung kunmari da mioi chani humputara humdoi sikibaga loinana leina asida gi sikiba migi masing lising taruk chahum nipunipan sure sibagi sang asi sada ani dasmik nipan chinone Indian Council of Medical Research ICMR na hai haukiba pung kunmari da coronavirus ki sample lak ama lising ni puhumdoi satuk humpumatoi test toki masiga loinana leibak asida test tokiba apunba sample masing lak ni puhumdoi lising marputaruk chahum humputara mapan sure Nagaland ta haukiba pung kunmari da COVID-19 ki positive case tara mari lakhibaga loinana raija atu da COVID-19 ki active case marputara mari sure Pradhanmantri Janadhan Yojana PMGDY ki bank account labor nupising da ngasidagi June thagi oina lupa changa hapa hauragani senpham asi Pradhanmantri Garib Kalyan gi package gi ahum suba installment ni Department of Financial Services na hai beneficiary singna June taragi matungda senpham asi hekta lauthokpa yagani senpham asi beneficiary ki account number gi aroiba masing aduda yumpham oiraga matam naina mathang tharakani aroibada maroiba pau amuk hana Manipur COVID-19 gi anuba case nipan thengnakibaga loinana apunba positive case sama kunthani thoi sure mioi tarama thoi naba phaduna ngasi hospital dagi discharge tokre miyamda akoibagi phibam gi matangda ningthina bhab tahanaba ngasi World Environment Day palan pangthokre Mukhyamantri Nongthombam Biren hairi malem prithibi asibu kannabagi dama ekoina tangai phadaba thorang kaya lokhat patai
केंद्रना हाइरी लेबाक असिदा कोविड-19 नाबदगी फरकपगी सांग सादा 94.28 यौरे अमसुंग प्रधानमंत्री जनधन योजना की नुपी बैंक अकाउंट होल्डर सिंगदा जून थागी ओइना लुपा चंगा चंगा ngasiदगी हापा हौरे पाउलोइजरे